ꯅꯪꯅꯅꯦ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯔꯛꯄꯗꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯒꯗꯕꯈꯩꯗꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯅꯪꯅ ꯊꯦꯡꯅꯔꯛꯄꯗꯨꯗ ꯑꯆꯨꯝꯕ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯗꯨꯝ ꯀꯩꯝ ꯀꯥꯏꯗꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯑꯁꯣꯏꯕ ꯅꯪꯅ ꯗꯥꯏꯇꯤꯡ ꯈꯨꯇꯧꯗꯣ ꯂꯥꯟꯕꯗꯒꯤ ꯊꯦꯡꯅꯔꯣꯏꯗꯕ ꯃꯑꯣꯡꯗ ꯊꯦꯡꯅꯕꯁꯨ ꯌꯥꯎꯔꯛꯀꯅꯤꯕꯀꯣ ꯑꯗꯨꯒꯤꯗꯣ ꯀꯃꯥꯏ ꯁꯦꯝꯗꯣꯛꯀꯅꯤꯗꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯩꯒꯤ ꯃꯤꯡ ꯈꯣꯡꯖꯝ ꯁ꯭ꯇꯥꯔꯁꯟ ꯀꯧꯋꯦ ꯑꯩ ꯆꯍꯤ 2 ꯍꯦꯟꯖꯜꯂꯛꯑꯦꯕ ꯗꯥꯏꯇꯤꯡ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯀꯦꯖꯤ 35 ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯦꯞꯁꯨ ꯚꯤꯖꯤꯕꯜ ꯑꯣꯏꯔꯦꯕ ꯑꯩ ꯀ꯭ꯂꯥꯏꯟꯠ 70 ꯃꯨꯛ ꯋꯔꯛ ꯇꯧꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯏꯇꯤꯡ ꯇꯧꯕꯗꯀꯣ ꯑꯗꯨꯒ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯔꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯉꯛꯀꯗꯣꯏꯁꯦ ꯗꯥꯏꯔꯦꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤꯅꯤꯀꯣ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠ ꯑꯗꯩꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤꯅꯦꯕꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯖꯤꯜꯂꯒꯦꯀꯣ ꯅꯪꯁꯦ ꯆꯥꯕ ꯃꯇꯝꯗꯅꯦ ꯄꯨꯛ ꯊꯜꯂꯛꯑꯔꯣꯏꯕ ꯁꯤꯒꯤꯁꯦ ꯅꯣꯔꯃꯦꯜꯅꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯥꯔꯝꯕ ꯆꯥꯡꯁꯦ ꯁꯤꯗꯒꯤ ꯗꯥꯏꯇꯤꯡ ꯇꯧꯔꯛꯄꯁꯤꯗ ꯀꯝꯄꯜꯁꯔꯤ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃ ꯂꯩꯔꯛꯄꯗ ꯀꯛꯊꯔꯛꯑꯗꯕꯅꯦꯕ ꯈꯔ ꯍꯥꯟꯅ ꯆꯥꯔꯝꯕꯒꯤ ꯆꯥꯡꯁꯦ ꯁꯤꯗꯒꯤ ꯀꯝꯄꯜꯁꯔꯤꯗꯤ ꯀꯛꯊꯔꯛꯑꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯑꯗꯨꯝ ꯈꯟꯕꯅꯦ ꯃꯥꯏꯟꯁꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯂꯤ ꯑꯣꯏꯅꯁꯨ ꯈꯔ ꯂꯤꯡ ꯂꯩꯅꯔꯛꯀꯅꯦꯕꯀꯣ ꯑꯩꯗꯤ ꯗꯥꯏꯇꯤꯡ ꯇꯧꯔꯕꯅꯤꯅ ꯄꯨꯛꯁꯤ ꯏꯁꯥꯗ ꯊꯟꯗ꯭ꯔꯕꯣꯏꯗꯕ ꯅꯤꯡꯕ ꯑꯃꯁꯨ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯦꯡꯕꯁꯨ ꯊꯟꯗꯕꯒꯤ ꯃꯔꯝꯁꯨ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯍꯥꯟꯅ ꯆꯥꯔꯝꯕꯒꯤ ꯆꯥꯡꯗꯒꯤ ꯈꯔ ꯀꯛꯊꯔꯛꯏꯕꯅꯤꯅ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯁꯦ ꯄꯨꯛ ꯊꯟꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯄꯨꯛ ꯊꯟꯗꯕꯁꯦ ꯅꯨꯃꯤꯠ 4-5 ꯈꯛ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯒꯠꯂꯛꯄꯗꯅꯦ ꯅꯪ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯦꯕ ꯄꯨꯛ ꯊꯟꯗꯕ ꯄꯣꯠꯁꯦ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯁꯤꯗꯤ ꯅꯉꯣꯟꯗ ꯆꯥꯛꯀ ꯑꯗꯨꯝ ꯂꯥꯝꯃꯒ ꯂꯩꯕ ꯈꯣꯠꯄ ꯀꯩꯁꯨ ꯁꯨꯡꯇꯧꯗꯤ ꯇꯧꯔꯛꯑꯔꯣꯏꯕ ꯉꯥꯛꯇꯪꯒꯤ ꯆꯥꯔꯤꯉꯩ ꯃꯅꯨꯡꯗꯒꯗꯤ ꯄꯨꯛꯁꯦ ꯑꯁ ꯑꯩꯁꯦ ꯍꯦꯟꯖꯟꯅ ꯆꯥꯕ ꯌꯥꯏꯀꯣ ꯈꯥꯕꯩꯒꯁꯦ ꯑꯁ ꯁꯤꯗꯤ ꯍꯦꯟꯖꯟꯅ ꯍꯤꯟꯖꯥꯡꯕꯨ ꯑꯣꯏꯔో ꯆꯥꯛ ꯑꯣꯏꯔോ ꯍꯦꯟꯅ ꯆꯥꯁꯟꯕꯗꯤ ꯌꯥꯒꯤꯅꯤꯀꯣ ꯈꯟꯒꯅꯤꯕ ꯅꯁꯥꯅ ꯑꯗꯨꯕꯨ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯪ ꯅꯁꯥꯗꯤ ꯄꯨꯛꯇꯤ ꯑꯗꯨꯝ ꯊꯜꯂꯒ ꯀꯩꯁꯨ ꯇꯧꯔꯔꯣꯏꯕ ꯏꯁꯤꯡꯒ ꯊꯛꯆꯟꯕ ꯃꯇꯝꯗ ꯁꯤꯗ ꯑꯃꯨꯛ ꯅꯪꯅ ꯑꯩꯁꯦ ꯗꯥꯏꯇꯤꯡ ꯇꯧꯔꯕꯅꯤꯅ ꯄꯨꯛꯁꯦ ꯑꯗꯨꯝ ꯂꯥꯝꯃꯒ ꯂꯩꯔꯦ ꯆꯥꯛ ꯆꯥ ꯂꯣꯏꯗ ꯉꯥꯏꯔꯤ ꯆꯥꯛꯁꯦ ꯑꯗꯨꯝ ꯂꯥꯝꯖꯜꯂꯛꯑꯦꯅ ꯍꯥꯏꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯇꯧꯔꯝꯕ ꯌꯥꯕꯁꯦ ꯌꯥꯝ ꯊꯤꯅ ꯑꯦꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯗꯥꯏꯇꯤꯡ ꯑꯃꯗ ꯐꯣꯂꯣ ꯇꯧꯔꯝꯃꯅꯦꯕ ꯅꯪꯅ ꯍꯥꯟꯅ ꯆꯥꯔꯝꯕ ꯆꯥꯡꯗꯣ ꯑꯗꯨꯗꯒꯤ ꯌꯥꯝ ꯀꯛꯊꯔꯒꯅꯦ ꯗ꯭ꯔꯥꯁꯇꯤꯛ ꯆꯦꯟꯖ ꯑꯃꯗ ꯂꯩꯔꯝꯃꯅꯦꯕ ꯑꯗꯨꯒꯤꯗꯣ ꯇꯧꯕꯤꯒꯅꯣꯕ ꯑꯗꯨꯒꯤꯗꯣ ꯅꯪꯅ ꯍꯥꯟꯅ ꯃꯣꯇꯤꯚꯦꯁꯟ ꯅꯪꯅꯒ ꯌꯥꯝ ꯅꯣꯏꯔꯤꯉꯩ ꯅꯪꯅꯒ ꯅꯁꯥꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏ ꯑꯣꯏꯔꯝꯒꯅꯤꯕꯀꯣ ꯑꯗꯨꯕꯨ ꯅꯪ ꯑꯗꯨꯒꯤꯗꯣ ꯂꯤꯁꯥꯡ ꯁꯤꯠꯅ ꯐꯣꯂꯣ ꯇꯧꯕ ꯉꯝꯃꯣꯏꯕ ꯑꯗꯨꯒꯤ ꯗꯥꯏꯠꯇꯣ ꯃꯔꯝꯗꯤ ꯅꯪ ꯑꯁ ꯑꯩ ꯁꯤꯒꯤ ꯗꯥꯏꯇꯤꯡ ꯈꯨꯇꯧꯁꯤꯗꯤꯅꯦ ꯋꯥꯔꯦ ꯉꯝꯖꯄꯣꯠꯇꯦ ꯗꯥꯏꯇꯤꯡ ꯑꯝ ꯇꯧꯖꯔꯣꯏꯅ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯑꯦꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯌꯥꯝ ꯗ꯭ꯔꯥꯁꯇꯤꯛ ꯆꯦꯟꯖ ꯑꯃ ꯊꯝꯕꯤꯒꯅꯨ ꯅꯪꯅ ꯍꯥꯟꯅ ꯈꯥꯕꯩ 5 ꯆꯥꯔꯝꯕꯗꯒꯤ ꯈꯥꯕꯩ 4ꯗ ꯍꯟꯊꯕꯤꯔꯛꯑꯣ ꯅꯠꯇꯕꯤꯗ ꯈꯥꯕꯩ 5 ꯆꯥꯔꯝꯃꯒ ꯈꯥꯕꯩ 2ꯗ ꯆꯠ ꯂꯥꯎꯅ ꯍꯟꯊꯔꯛꯑꯕ ꯅꯪ ꯅꯁꯥꯁꯨ ꯑꯗꯨꯝꯅꯦ ꯍꯧꯖꯤꯛꯀꯤ ꯆꯥꯛ ꯑꯗꯨꯝ ꯂꯥꯝꯃꯒ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯤꯖꯟ ꯑꯃꯁꯨ ꯂꯩ ꯅꯪꯅ ꯆꯥꯐꯝ ꯊꯣꯛꯄꯗꯤ ꯅꯪꯒꯤ ꯈꯥꯕꯩꯁꯦ ꯌꯥꯝ ꯍꯟꯊꯗꯕꯗꯤ ꯆꯥꯖꯔꯕ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯂꯥꯝꯃꯤꯁꯦ ꯍꯥꯏꯔꯕ ꯃꯆꯪ ꯑꯣꯏꯗꯕ ꯆꯤꯟꯖꯥꯛ ꯉꯥꯛꯇ ꯆꯥꯔꯝꯒꯅꯦꯕ ꯅꯪ ꯃꯆꯪ ꯑꯣꯏꯗꯕ ꯆꯤꯟꯖꯥꯛ ꯉꯥꯛꯇ ꯆꯥꯔꯒꯗꯤꯅꯦ ꯀꯥꯡꯍꯧ ꯕꯣꯔꯥ ꯁꯣꯝ ꯅꯥꯀꯟꯗꯅꯦ 500 ꯀꯦꯂꯣꯔꯤꯁ ꯑꯗꯨꯒ ꯌꯦꯟ ꯃꯊꯥꯅꯦ ꯆꯥꯛꯅꯦ ꯕ꯭ꯔꯣꯀꯣꯂꯤꯅꯦ ꯁꯤꯒꯤꯗꯤ 500 ꯀꯦꯂꯣꯔꯤꯁꯅꯦ ꯆꯞꯇꯤ ꯃꯥꯟꯅꯗꯣꯏꯅꯦꯕ ꯅꯪꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯤ ꯆꯥꯔꯤꯅꯦꯕ 500 ꯀꯦꯂꯣꯔꯤꯁꯇꯅ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅꯅꯦ ꯀꯦꯂꯣꯔꯤꯁꯦ ꯀꯩꯅꯣꯅꯦ ꯄꯣꯠ ꯈꯤꯇꯪ ꯈꯛꯇꯅꯦ ꯅꯪ ꯄꯨꯛ ꯊꯜꯍꯧꯔꯣꯏꯕ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅꯅꯦ 500 ꯀꯦꯂꯣꯔꯤꯁ ꯍꯥꯏꯔꯒꯗꯤꯅꯦ ꯄꯨꯛꯇꯤ ꯃꯌꯥꯝ ꯊꯟꯒꯅꯦꯕ ꯆꯞꯇꯤ ꯃꯥꯟꯅꯔꯤꯅꯤꯀꯣ ꯀꯦꯂꯣꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪ ꯃꯆꯪ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯔꯝꯃꯣꯏꯕ ꯃꯆꯪ ꯑꯣꯏꯕꯁꯦ ꯄ꯭ꯔꯣꯇꯤꯟ ꯐꯖꯅ ꯆꯥꯕꯤꯕ ꯐꯥꯏꯕꯔ ꯐꯖꯅ ꯐꯦꯠꯁ ꯀꯥꯔꯕs ꯃꯣꯏꯒꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯑꯝꯇ ꯆꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯆꯥꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪ ꯄꯨꯛꯇꯣ ꯊꯟꯒꯅꯦꯕ ꯅꯪꯅ ꯄꯨꯛꯁꯦ ꯌꯥꯝꯗꯤ ꯑꯗꯨꯝ ꯆꯥꯖꯕ ꯑꯩꯒꯤꯗꯤ ꯆꯥꯐꯝ ꯊꯣꯛꯄꯗꯤ ꯆꯥꯔꯤꯅꯦ ꯑꯩ ꯗ꯭ꯔꯥꯁꯇꯤꯛ ꯆꯦꯟꯖ ꯊꯝꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯨꯛ ꯂꯥꯝꯃꯦ ꯍꯥꯏꯔꯕꯀꯣ ꯄꯨꯛ ꯌꯥꯝ ꯊꯟꯗꯦ ꯑꯗꯨꯝ ꯂꯥꯝꯃꯒ ꯂꯩ ꯍꯥꯏꯔꯕ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯆꯪ ꯑꯣꯏꯗꯕ ꯃꯑꯣꯡꯗꯅꯦ ꯀꯝꯄꯜꯁꯔꯤ ꯆꯥꯔꯝꯃꯅꯦꯕ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯏꯅꯔꯖꯤ ꯗꯥꯎꯟ ꯆꯠꯄ ꯏꯅꯔꯖꯤ ꯗꯥꯎꯟ ꯆꯠꯄꯁꯦꯀꯣ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯅꯦ ꯍꯦꯛ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯁꯤꯃꯁꯨ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯏꯅꯔꯖꯤ ꯗꯥꯎꯟ ꯆꯠꯄ ꯑꯃ ꯂꯩꯔꯛꯀꯅꯤ ꯁꯤꯁꯨꯅꯦ ꯆꯞ ꯃꯥꯟꯅꯩ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯒ ꯅꯪ ꯅꯣꯡ ꯅꯤꯅꯤ ꯈꯤꯇꯪ ꯍꯦꯛ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯔꯛꯄꯒꯅꯦ ꯅꯪ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯗꯨ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯅꯣꯔꯃꯦꯜꯗꯨ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯏꯅꯔꯖꯤꯁꯦ ꯑꯗꯨꯝ ꯋꯥꯔꯒ ꯂꯩꯔꯦ ꯍꯥꯏꯔꯕ ꯁꯤꯁꯤꯅꯅꯦ ꯀꯥꯔꯗꯤꯑꯣ ꯌꯥꯝ ꯍꯦꯟꯖꯟꯕꯒꯤ ꯑꯃ ꯂꯩꯔꯝꯃꯅꯤ ꯅꯪꯅ ꯗꯥꯏꯠꯇꯗꯤ ꯐꯣꯀꯁ ꯄꯤꯕꯤꯔꯕꯅꯦꯅ ꯄꯤꯔꯕ ꯑꯗꯣ ꯀꯥꯔꯗꯤꯑꯣꯁꯤꯁꯨ ꯕꯣꯔꯥ ꯑꯃꯅ ꯇꯧꯁꯜꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯗꯥꯏꯠꯁꯤꯒ ꯀꯥꯔꯗꯤꯑꯣꯁꯤꯒ ꯄꯨꯂꯞ ꯄꯥꯁꯜꯂꯛꯄ ꯃꯇꯝꯗꯅꯦ ꯅꯪꯁꯦ ꯅꯁꯥ ꯌꯥꯝ ꯆꯣꯛꯊꯒꯅꯦꯕ ꯑꯗꯨꯅ ꯀꯥꯔꯗꯤꯑꯣꯁꯦ ꯅꯪꯅ ꯅꯣꯡꯃꯗ ꯄꯥꯝꯖꯕ ꯀꯥꯔꯗꯤꯑꯣ ꯃꯈꯜ ꯈꯔ ꯈꯛ ꯇꯧꯕꯤꯌꯣ ꯄꯨꯡ ꯑꯃ ꯑꯗꯩ ꯄꯨꯡꯈꯥꯏ ꯑꯃ ꯀꯥꯔꯗꯤꯑꯣ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯑꯣꯀꯦ ꯇꯥꯔꯦ ꯑꯦꯛꯁꯔꯁꯥꯏꯁꯀꯁꯦꯀꯣ ꯑꯗꯨꯅ ꯀꯥꯔꯗꯤꯑꯣ ꯃꯌꯥꯝ ꯇꯧꯁꯜꯂꯒ ꯍꯦꯟꯅ ꯀꯥꯟꯅꯔꯛꯄꯒꯤ ꯃꯍꯨꯠꯇꯅꯦ ꯅꯪꯉꯣꯟꯗ ꯀꯥꯎꯟꯇꯔ ꯄ꯭ꯔꯗꯛꯇꯤꯞ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯁꯥ ꯌꯥꯝ ꯆꯣꯛꯊꯔ ꯂꯩꯔꯒꯗꯤ ꯅꯪ ꯗꯥꯏꯇꯤꯡꯗꯣ ꯇꯧꯅꯤꯡꯉꯛꯑꯣꯏꯕ ꯑꯗꯨꯒ ꯗꯥꯏꯇꯤꯡ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯑꯃ ꯃꯃꯥꯡꯒꯤꯗꯨꯒ ꯃꯥꯟꯅꯍꯜꯂꯒ ꯅꯪꯅ ꯑꯦꯒ꯭ꯔꯦꯁꯤꯞ ꯗꯥꯏꯇꯤꯡ ꯑꯃꯗ ꯐꯣꯂꯣ ꯇꯧꯔꯒꯁꯨ ꯏꯅꯔꯖꯤ ꯌꯥꯝ ꯗꯥꯎꯟ ꯆꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯆꯥꯕ ꯈꯣꯠꯄ ꯃꯇꯝꯗ ꯌꯥꯝ ꯋꯥꯠꯂꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯅꯪ ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯔꯒ ꯏꯅꯔꯖꯤ ꯗꯥꯎꯟ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯒꯅꯦꯕꯀꯣ ꯑꯗꯨꯒ ꯀꯣꯛ ꯉꯥꯎꯕꯒꯤ ꯑꯃꯁꯨ ꯂꯥꯛꯄꯅꯦꯕꯀꯣ ꯀꯣꯛ ꯉꯥꯎꯕꯒꯤ ꯃꯇꯥꯡꯁꯦ ꯑꯦꯒ꯭ꯔꯦꯁꯤꯞ ꯗꯥꯏꯇꯤꯡꯒꯁꯨ ꯃꯔꯤ ꯂꯩꯅꯔꯦ ꯑꯗꯨꯒ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯏꯁꯤꯡ ꯌꯥꯝ ꯊꯛꯄ꯭ꯔꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯏꯁꯤꯡꯗꯣ ꯐꯖꯅ ꯊꯛꯄꯤꯌꯨ ꯅꯨꯄꯤꯗꯅ ꯂꯤꯇꯔ 2ꯗꯩꯅ 3 ꯅꯨꯄꯥꯗꯅ ꯂꯤꯇꯔ 3ꯗꯩꯅ 4 ꯐꯥꯎꯁꯦ ꯑꯗꯨꯝ ꯐꯖꯅ ꯊꯛꯄꯤꯌꯨꯕꯀꯣ ꯑꯩ ꯀ꯭ꯂꯥꯏꯟ ꯑꯌꯥꯝꯕ ꯀꯦꯖꯤ 9 ꯋꯦꯠ ꯂꯣꯁ ꯇꯧꯈ꯭ꯔꯕ ꯑꯃ ꯂꯩꯌꯦꯀꯣ ꯑꯗ ꯃꯥꯅ ꯇꯧꯕꯗ ꯑꯩꯒ 1 ꯃꯟꯒꯤ ꯂꯣꯏꯅꯕꯗꯀꯣ ꯃꯥꯁꯦ ꯑꯍꯥꯟꯕ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯇꯧꯋꯦꯕ ꯕ꯭ꯔꯣ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯏ ꯈꯣꯠꯂꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯑꯩꯅ ꯏꯌꯥꯝꯕ ꯁꯤꯒꯤꯁꯤꯕꯨ ꯆꯥꯕꯒꯤꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯊꯛꯄꯒꯤꯗ ꯌꯦꯡꯁꯦꯅ ꯏꯁꯤꯡꯁꯦ ꯐꯖꯅ ꯄꯤꯊꯛꯑꯦꯕꯀꯣ ꯏꯁꯤꯡ ꯐꯖꯅ ꯊꯛꯄꯗꯩꯗꯤ ꯃꯥ ꯀꯣꯛ ꯉꯥꯎꯕꯁꯨ ꯁꯨꯡꯇꯧ ꯇꯧꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅꯀꯣ ꯅꯪꯁꯨ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯔꯒ ꯀꯣꯛ ꯉꯥꯎꯕ ꯈꯣꯠꯄ ꯂꯩꯔꯒꯗꯤ ꯏꯁꯤꯡꯗ ꯑꯝꯇ ꯌꯦꯡꯕꯤꯌꯨꯀꯣ ꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯅꯪꯁꯦ ꯐꯖꯅ ꯊꯛꯏ ꯊꯛꯇꯦꯁꯦ ꯈꯪꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯂꯤꯇꯔ 3 4 ꯑꯩ ꯅꯨꯄꯤꯗꯅ ꯂꯤꯇꯔ 2 3 ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯟꯁꯦ ꯌꯦꯂꯣꯋꯤꯁꯀꯤ ꯑꯣꯏꯕ ꯈꯤꯇꯪ ꯑꯗꯨꯒꯨꯝꯕ ꯑꯣꯔꯦꯟꯖꯀꯤ ꯇꯥꯏꯞꯇꯒ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯁꯦ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯔꯕꯅꯦ ꯍꯥꯏꯗꯤ ꯏꯁꯤꯡ ꯊꯛꯄ ꯌꯥꯝ ꯋꯥꯠꯂꯕꯅꯦꯕ ꯑꯩꯈꯣꯏꯅ ꯀ꯭ꯂꯤꯌꯔ ꯏꯁꯤꯡꯒꯤꯁꯦ
इसिंगी टाइप हाइदारेने इसिंग मक्कीदी नत्रगजु अदुम आइना जे ग्यान तार लक्सन मंगमगनि व्हाट दिस साइड दगेदो अदुम बोरगबुदि ना हाइड्रेशन फजन तौरबनि को अदुन इसिंग फजन थकपिरो अदुगने मथंग नंग डाइटिंग ए तो हरपगने नंग अहांबा हप्ता मुक्से को नंग वेट जे खंगता तागनेबा हादि केजी ने अनि केजी अमगा सटलाउने केजी अमगा हेन तागिबेबा सिगिजे नंगने हरावबुमदि थुए हरावबदने कई वेट तागदि हरावरिदनो अदो फेट ngata di nati ko nang loss tawise akhoi ni fet chine be amaru ina loss taw pa mi je sigije fet loss di nati adu gi do water weight tari ne hoi fet ju tari ne adu ayam mana di water weight tari ne ko water weight have je kai no ha ma tum da khoi carbohydrate kumba kakthar pa ma tum ne carbohydrate store carbohydrate je glycogen na lai ne ko sigi poche akhoi na handare ba akhoi na dieting to ma tum da akhoi gi body di store to le ma je handar pa gi water weight da weight tari ne ko adu na ina ha ne 14 day challenge to ma tum da ko ai line ga aham ba ho la ko ma tum je weight je khang ta ga ni ko ai na ha ne yam ne di ta ni kum je adu aham ba ho ga la ko ma tum je weight je ta ga ni sigi je ta ra ma tum da 14 day se loi la ko ma tum da kai no ai ji mamang da kg ni di fat long ta thokre adu ga kg ye tap la tari ji kg ma khayam ka tari numi hapta am da si kamai to ino shoi ra da ti adu laite adu khan bi ga no aham ba gi di water weight ta ba gi ne nang khang ta sat long ta ka da ji adu gi matung ta ka da gi di akhoi na plan to ri ba hapta am da khwai gi safe option je ka no ne ba hapta am da kg ma khayam dang ta ba ne ba sigi po che glan da kg ni ta ba hum ta ma yawi ne 14 day challenge ka to bu ji da ada ai na hai ne ba adu di yong ba akhoi da hapta am da 14 days ma gi kg em khata ne ba ta ga da je adu kg ni ta ba hum ta ba yawi ne ba adu da kai no ne bro smaina kg am ta ga ma kha ta da ju ta le do ga je ai su ta ta ro ko ma kha ta ra ko di tap thara ta la da ni ko na hai ne ba adu na aha ma la ko tam de nang dieting to mo tam da weight khang ta ta ka ni adu ga stuck to ga le ka ni hai tap na ta ra ni ko ada ning han na ba to go no adu gi do normal ni adu yam ti na completely normal ne ba ko adu ga mathang da ne nang dieting to mo tam da nang weight je ta ra tra ba adu ga di ne nang dieting to ju la aseng ba la weight ne stuck to ga le ba gi ne hai di direct oina kano to lai bagi weight chung ta da bagi na maram chung lai yek lai te nang na ne dieting to soi bagi ne ba dieting to da ne ko khoi gi kitang tar ba ga yaw ni ko aham dieting to ko bro je ga no bro ne di kg ani om ta ba yai hata ma da or hata ni da taw do ai gi ta dre aham ba ho ko do je tap ba ta le ha le nang han de gi dieting kitang consistent di o jaga ju khara taw jar pu yor ngani nang da water weight ka do yaw dra ba excess water weight to yaw da bagi ko nang gi taningai ga yaw da bagi or ngani ado hata am nang plan taw ri mong do kg ma khai am do or ga ju ne ताद्रबा अदुगी दieting कुतो सोयरबने सेमदो असेंबो वेट जे वेट की देम नोंगाय बम लेबो आई क्लाइन ने हंगबदा वेट जे काम थु ताबे यानी ब्रो ना हंगेबा आई ना वेट ने yam nungai ba masal growth ki dinang tham da masal ki am grow to du na ai hai ba ngam ba mi makha pora kani nang ai am ju tap process ne masal growth ka bi tham da tina phanam changes lai ro ba weight ki dina nang tham khang na phajan follow to mo to nang direct weight che phajan change la kani ba hapta am khak tha ga to kro hapta am da result je dum khang ga ne ba akhoi ta haning bo weight che kak thar i ta han be ai ba kak thar ko mo to nang ki ka sa gi negative oi ba side kanu to weight kanu to pa isa energy down chalak pa ko ngor pa de charam chadan adu na tongan ba ni ko adu yadi ai weight ki di aduna akhoi result je udraba nangi dieting ko do soirabane sima sendok piro ko adum compulsory hapta am ki ji makhayam do nang plan to do ta gani dieting phajana niyom chuna tawragadi sima lere aduga figure changes ki matang da ma hage ko figure je karam kan change to kani ha ma da hapta am result di uni ha ko result u je kg de ne weight scale de ne ba change la ka du je adu nangi figure de na ai tha ma mukti pi nang hapta am de sat long nangi figure di change sula lao adu sula ai la oi ko nang tha ma mukti yeng ko nang ha phajana dieting to ba tha am nang lep ta bi da nangi compulsory nangi dress kum ba de ne set pa matam nang changes la ni sigi je kaman khang ne ha matam ne photo na mo ra ina ha ba photo na mo bu je nu pi ge noi nam jara ga na sa do gallery de samja ro nu pa gi ora ga ai won da tharo na ha ne ba photo na mo je nam ma matam su ma na wa lo ba su ma na wa lo ba maning the background je clear oi ba plain oi ba je si do na bi ba nangi photo do su ma na mo su ma na sa ta ma na mo su ma na sa ta ma na mo sigi je na nangi changes te phatong distinct oina khangmane ba nangi weight ju change la da nang body de ai sai chest ma pa ji khar pixel la mene khar pasala mene ai gi la fedel si bu khar pasala me bu ha bro sai da bi gi chondara ga lai je sai da chondara ga lai je khar pharam me bu ha bro na sa na do na lo khangjar ka ne ko aduna photo nam jan na bu ti ka na ba ni ko ai thai na anu ma'am photo nam jan da bu to hoji yeng mo tam da ko ai sumai na ne ko ai gi body video da ko ma'am happy do ko aduma na ne photo nam jan na bu je hoi nang i ka ram be hoji noi ngai da ga di photo di nam ning da ne ko ado nam jan no su su se da
ꯁꯤꯗꯅꯦ ꯅꯪꯅ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗꯒ ꯆꯪꯕ ꯍꯧꯔꯕ ꯀꯝꯄꯜꯁꯔꯤ ꯆꯦꯟꯖ ꯂꯥꯛꯑꯗꯕꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯔꯤꯖꯜꯇꯣ ꯅꯁꯥ ꯅꯇꯣꯝꯇ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯒꯅꯦꯕꯀꯣ ꯑꯗꯨꯅ ꯐꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯆꯦꯟꯖꯦꯁꯇꯤꯅꯦ ꯊꯥ ꯑꯃꯃꯨꯛꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯁꯨ ꯁꯨꯡꯂꯥ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯋꯦꯠ ꯇꯥꯔꯝꯃꯔꯣꯏ ꯋꯦꯠ ꯇꯥꯗꯕ ꯍꯥꯏꯕꯁꯦ ꯋꯦꯠ ꯇꯥꯗꯕ ꯃꯇꯥꯡꯗꯁꯨ ꯅꯪꯅ ꯖꯤꯝꯒꯨꯝꯕ ꯁꯥꯟꯅꯔꯕ ꯋꯦꯠꯇꯤ ꯏꯇꯥꯗꯤ ꯇꯥꯗꯕ ꯈꯤꯇꯪꯈꯛ ꯇꯥꯕ ꯑꯗꯨꯒ ꯅꯪ ꯃꯁꯜ ꯅꯁꯥꯗꯤ ꯍꯦꯟꯅ ꯐꯒꯠꯂꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯃꯁꯜ ꯍꯦꯟꯅꯁꯨ ꯕꯤꯜ ꯇꯧꯔꯛꯄꯒꯤꯅꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯐꯦꯠꯇꯤ ꯕꯣꯗꯤ ꯀꯝꯄꯣꯖꯤꯁꯟ ꯇꯧꯕꯒꯤ ꯐꯦꯠꯁꯦ ꯃꯇꯝ ꯑꯃꯗ ꯍꯟꯊꯍꯟꯒꯦꯗꯅ ꯃꯁꯜꯅ ꯈꯔ ꯒꯦꯟ ꯇꯧꯔꯛꯄ ꯑꯗꯨꯒꯤꯅꯦ ꯅꯪ ꯋꯦꯠꯇꯤ ꯌꯥꯝ ꯍꯦꯟꯅ ꯇꯥꯗ꯭ꯔꯒꯁꯨ ꯅꯁꯥꯒꯤ ꯕꯣꯗꯤꯗꯨꯗꯤ ꯆꯦꯟꯖꯦꯁ ꯂꯥꯛꯑꯒ ꯐꯖꯔꯛꯄꯗꯣ ꯑꯗꯨꯅ ꯐꯣꯇꯣ ꯅꯝꯍꯧꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯦ ꯁ꯭ꯀꯦꯜꯗ ꯆꯦꯟꯖꯦꯁ ꯄꯥꯡꯅ ꯂꯩꯇ꯭ꯔꯒꯁꯨ ꯐꯣꯇꯣꯗꯨꯗ ꯆꯦꯟꯖ ꯂꯥꯛꯑꯗꯤ ꯑꯩꯁꯦ ꯋꯦꯠꯄꯨꯗꯤ ꯂꯦꯡꯗꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯕꯣꯗꯤꯁꯤ ꯏꯁꯥ ꯏꯇꯣꯝꯇ ꯄꯥꯝꯖꯔꯛꯑꯦ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯃꯇꯝꯗ ꯄꯥꯝꯕꯣꯝꯒꯁꯦ ꯆꯥꯎꯈꯠꯂꯛꯑꯦ ꯄꯥꯝꯕꯣꯝ ꯐꯤꯠ ꯑꯣꯏꯔꯦꯒ ꯍꯥꯏꯕꯁꯤꯀꯣ ꯑꯗꯨꯃ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒꯅꯦ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯑꯗꯕꯅꯦꯀꯣ ꯂꯩꯔꯤꯕ ꯑꯃ ꯊꯥꯖꯤꯜꯂꯛꯄꯅꯦ ꯅꯪꯅ ꯈꯪꯉꯛꯑꯅꯦꯕ ꯑꯣ ꯑꯩꯒꯤ ꯖꯔꯅꯤꯁꯦ ꯁꯨꯃꯥꯏꯅ ꯆꯪꯉꯒꯗꯤ ꯔꯤꯖꯜꯁꯦ ꯎꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯉꯛꯑꯅꯦꯕ ꯍꯥꯏꯕꯗꯤ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯅꯪꯒꯤ ꯂꯝꯕꯤꯁꯦ ꯈꯪꯖꯔꯛꯑꯦꯕ ꯗꯥꯏꯇꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯌꯥꯏꯀꯣ ꯁꯤꯝꯄꯜ ꯑꯣꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯀꯥꯏꯅ ꯑꯩꯅ ꯇꯥꯛꯈꯤꯕꯈꯩꯁꯦ ꯂꯣꯏꯅꯃꯛ ꯈꯪꯉꯕꯅꯦꯕꯀꯣ ꯑꯗꯣ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯇꯟꯕ ꯍꯧꯔꯛꯑꯅꯦꯕꯀꯣ ꯑꯁ ꯑꯩ ꯈꯪꯉꯁꯤꯕꯨ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯧꯔꯒꯦꯗ ꯑꯁ ꯈꯪꯉꯁꯤꯕꯨ ꯑꯃꯨꯛ ꯀꯩꯅꯣ ꯍꯟꯗꯛ ꯆꯥꯁꯤꯜꯂꯨꯔꯒ ꯃꯊꯪ ꯊꯥꯗꯩ ꯍꯧꯔꯒꯦꯗ ꯃꯊꯪ ꯍꯞꯇꯥꯗꯩ ꯍꯧꯔꯒꯦꯗ ꯃꯟꯗꯦꯗꯩ ꯍꯧꯔꯒꯦꯗꯅ ꯁꯨꯝ ꯌꯩꯊꯣꯛꯄꯒꯤ ꯑꯃ ꯂꯥꯛꯑꯅꯦꯕ ꯉꯁꯥꯏ ꯅꯪꯒꯤ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯁꯦ ꯆꯪꯕꯗꯤ ꯍꯧꯔꯕꯅꯤꯀꯣ ꯆꯪꯕꯁꯦꯀꯣ ꯅꯪ ꯔꯤꯖꯜ ꯈꯔ ꯎꯔꯕ ꯃꯇꯨꯡꯗꯅꯦ ꯅꯪꯁꯦ ꯃꯣꯇꯤꯚꯦꯁꯟ ꯋꯥꯠꯂꯛꯄꯅꯤ ꯈꯪꯗꯦ ꯑꯗꯩ ꯅꯪꯒꯤ ꯂꯥꯏꯐꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯃꯌꯥꯝ ꯂꯥꯛꯁꯜꯂꯛꯄꯅꯤ ꯈꯪꯗꯦ ꯊꯕꯛ ꯊꯧꯔꯝ ꯂꯥꯛꯁꯜꯂꯛꯄꯅꯤ ꯈꯪꯗꯦ ꯅꯪꯁꯦ ꯇꯥꯏꯃꯤꯡ ꯑꯃꯗꯒꯤ ꯅꯪꯁꯦ ꯇꯣꯛꯊꯣꯔꯛꯑꯅꯦꯕ ꯗꯥꯏꯇꯤꯡ ꯇꯧꯕꯁꯦ ꯑꯃꯨꯛ ꯁꯤꯒꯤꯁꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯗꯣꯏ ꯃꯥꯟꯕ꯭ꯔꯥ ꯁꯣꯏꯗꯦꯕ ꯑꯗꯨ ꯀꯝꯄ꯭ꯂꯤꯠꯂꯤ ꯅꯣꯔꯃꯦꯜꯅꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯒꯅꯦꯕ ꯅꯪꯅ ꯀꯩꯒꯨꯝꯕ ꯏꯁꯄꯣꯔꯠꯁ ꯄꯔꯁꯟꯒ ꯑꯣꯏꯔꯒ ꯏꯁꯄꯣꯔꯠꯁ ꯄꯔꯁꯟꯐꯥꯎ ꯇꯧꯔꯝꯒꯅꯤ ꯊꯥꯖꯩ ꯑꯗꯨ ꯐꯔꯦꯕ ꯅꯪ ꯌꯥꯝ ꯊꯤ ꯀꯃꯤꯠꯃꯦꯟ ꯂꯩꯕ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯔꯒꯗꯤ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒꯗꯤ ꯅꯪ ꯑꯗꯨꯒꯨꯝꯕ ꯃꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯣꯏꯕ ꯖꯁ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂగ్ ꯑꯃꯅꯦꯕ ꯑꯩꯈꯣꯏꯗꯤꯅꯦꯀꯣ ꯑꯗꯨꯝ ꯇꯣꯛꯊꯣꯛꯄ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯌꯥꯎꯔꯗꯕꯅꯦꯕ ꯑꯩꯅ ꯅꯉꯣꯟꯗ ꯑꯃ ꯍꯥꯏꯒꯦꯕ ꯑꯩ ꯆꯍꯤ 2 ꯗꯥꯏꯇꯤꯡ ꯇꯧꯔꯦ ꯍꯥꯏꯗꯅ ꯁꯤꯒꯤ ꯗꯥꯏꯇꯤꯡ ꯇꯧꯕꯁꯦ ꯁꯤꯗ ꯑꯩ ꯁꯣꯏꯕꯁꯦ ꯑꯁꯣꯏꯕ ꯀꯌꯥ ꯑꯃꯅꯦꯕ ꯀꯩꯒꯨꯝꯕ ꯑꯩꯅ ꯗꯥꯏꯇꯤꯡ ꯇꯧꯕꯁꯦ ꯍꯦꯛ ꯁꯣꯏꯔꯝꯗ꯭ꯔꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯒꯔꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯐꯖꯅ ꯂꯩꯔꯝꯒꯅꯦꯕ ꯑꯁꯦꯡꯕ ꯑꯩ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯑꯩ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯌꯦꯕꯀꯣ ꯆꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝ ꯄꯥꯝꯕ ꯃꯤꯅꯦꯕ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣই ꯏꯆꯤꯜ ꯏꯅꯥꯎꯅ ꯍꯥꯏꯅ ꯀꯩꯅꯣ ꯑꯩ ꯆꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯀꯩ ꯍꯥꯏꯒꯦꯕꯗ ꯑꯁ ꯅꯪꯁꯦ ꯌꯦꯡꯉꯣ ꯅꯪꯅ ꯆꯥꯅꯤꯡꯕ ꯆꯤꯟꯖꯥꯛ ꯑꯗꯩꯗꯤ ꯅꯪꯅ ꯆꯥꯔꯤꯕ ꯃꯑꯣꯡ ꯈꯨꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯗꯥꯏꯇꯤꯡꯒ ꯇꯧꯗꯕꯤꯗ ꯄꯨꯡꯆꯥ ꯆꯥꯁꯤꯜꯂꯒ ꯅꯪ ꯀꯦꯖꯤ ꯆꯥꯝꯃ ꯍꯦꯟꯅꯤꯅ ꯍꯥꯏꯅꯦꯕ ꯑꯁꯦꯡꯕ ꯍꯦꯟꯒꯅꯦꯕ ꯑꯩ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯗꯥꯏꯇꯤꯡ ꯇꯧꯕꯒꯤꯅꯦꯕ ꯑꯩ ꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯋꯦꯕꯀꯣ ꯏꯁꯦꯡ ꯑꯗꯨꯅ ꯗꯥꯏꯇꯤꯡꯁꯦ ꯑꯗꯨꯝ ꯁꯣꯏꯕ ꯌꯥꯎꯋꯦꯕ ꯁꯤꯒꯤꯁꯦ ꯑꯩꯅ ꯁꯣꯏꯕ ꯌꯥꯎꯋꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯀꯦꯖꯤ 30 ꯍꯥꯏꯅ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯑꯩ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤꯅꯦ ꯂꯦꯞꯄꯤꯒꯅꯣꯕ ꯗꯥꯏꯇꯤꯡꯁꯦ ꯂꯦꯞꯄꯤꯒꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗꯅꯦ ꯅꯪꯅ ꯊꯥ 2 ꯗꯥꯏꯇꯤꯡ ꯇꯧꯔꯝꯃꯦ ꯍꯥꯏꯔꯁꯦꯕ ꯊꯥ 2 ꯗꯥꯏꯇꯤꯡ ꯇꯧꯔꯒ ꯍꯞꯇꯥ 2 ꯅꯪꯒꯤ ꯊꯕꯛ ꯑꯃꯅ ꯂꯦꯞꯄꯨꯔꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯅꯪ ꯗꯥꯏꯇꯤꯡꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯕ ꯁꯨꯡꯀꯥꯏ ꯀꯥꯏꯔꯣꯏꯕ ꯑꯗꯨꯒꯤꯗꯣ ꯍꯥꯟꯅꯗꯒꯤ ꯅꯪ ꯍꯣꯏ ꯄ꯭ꯔꯣꯒ꯭ꯔꯦꯁꯇꯣ ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯍꯥꯟꯅ ꯀꯦꯖꯤ ꯇꯥꯔꯝꯕꯗꯣ ꯂꯦꯞꯈꯤꯕ ꯌꯥꯏ ꯑꯣꯔ ꯀꯦꯖꯤ ꯈꯤꯇꯪꯒ ꯒꯦꯟ ꯇꯧꯔꯛꯄ ꯌꯥꯏ ꯃꯇꯝꯗꯨꯗ ꯑꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛꯅꯦ ꯀꯦꯖꯤ ꯍꯞꯇꯥ 2ꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯅꯪ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤ ꯆꯪꯕ ꯍꯧꯔꯒꯗꯤ ꯅꯪ ꯔꯤꯖꯜꯇꯣ ꯀꯝꯄꯜꯁꯔꯤ ꯎꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁꯨꯃꯥꯏꯅ ꯅꯠꯇꯦꯕ ꯁꯨꯃꯥꯏꯅ ꯇꯛ ꯂꯥꯎꯅꯗꯤ ꯁ꯭ꯇ꯭ꯔꯦꯠꯇ ꯆꯠꯇꯣꯏ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯏꯝꯄ꯭ꯔꯨቭ ꯇꯧꯔꯛꯄꯁꯦ ꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯁꯨꯃꯥꯏꯅ ꯆꯠꯇꯣꯏ ꯅꯠꯇꯦꯕ ꯁꯨꯃꯥꯏꯅ ꯆꯠꯂꯝꯒꯅꯤ ꯁꯨꯃꯥꯏꯅ ꯀꯨꯟꯊꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯆꯠꯈꯠꯂꯛꯀꯅꯤ ꯑꯗꯨꯕꯨ ꯂꯥꯞꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯅꯠꯇꯕꯤꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯆꯠꯂꯝꯃꯒ ꯁꯨꯃꯥꯏꯅ ꯗꯥꯎꯟ ꯆꯠꯈ꯭ꯔꯗꯤ ꯑꯗꯨꯗꯤ ꯂꯥꯜꯂꯦꯕ ꯅꯪ ꯁꯨꯃꯥꯏꯅ ꯐꯅ ꯀꯥꯞꯈꯠꯂꯝꯃꯒꯁꯨ ꯅꯪꯅ ꯗꯥꯎꯟ ꯄꯨꯂꯞ ꯆꯠꯈ꯭ꯔꯗꯤ ꯌꯥꯔꯦꯕ ꯁꯨꯃꯥꯏꯅ ꯀꯥꯞꯈꯠꯂꯦ ꯍꯥꯏꯁꯤꯅ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯍꯟꯊꯔꯨꯔꯒꯁꯨ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯄ ꯁꯨꯝ ꯂꯥꯞꯄꯒ ꯑꯗꯨꯅ ꯑꯁꯣꯏꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯀꯩꯝꯇ ꯅꯤꯡꯍꯟꯅꯕ ꯂꯩꯒꯅꯣ ꯑꯗꯨꯝ ꯗꯥꯏꯇꯤꯡ ꯇꯧꯕꯁꯦ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄꯅꯦ ꯗꯥꯏꯇꯤꯡ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯣꯕ ꯑꯗꯨꯒꯤ ꯆꯍꯤ ꯆꯨꯞꯄ ꯗꯥꯏꯇꯤꯡ ꯇꯧꯔꯒ ꯂꯩꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯕꯤꯠ ꯌꯥꯎꯔꯝꯗꯕ ꯌꯥꯏꯀꯣ ꯑꯁ ꯄꯨꯟꯁꯤ ꯆꯨꯞꯄ ꯗꯥꯏꯇꯤꯡ ꯇꯧꯗꯣꯔꯕ꯭ꯔꯣꯅ ꯑꯗꯣ ꯑꯃꯔꯣꯝꯗꯗꯤ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯑꯕ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯗꯥꯏꯇꯤꯡ ꯇꯧꯗꯣꯔꯕꯅꯤꯅꯀꯣ ꯑꯗꯨꯏꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯊꯦꯡꯅꯔꯛꯇꯣꯏꯁꯦ ꯀꯩꯅꯣ ꯕꯔꯊꯗꯦ ꯊꯦꯡꯅꯔꯛꯑꯅꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯦꯡꯅꯔꯛꯑꯅꯤ ꯎꯁꯣꯞ ꯋꯥꯁꯣꯞ ꯊꯦꯡꯅꯔꯛꯑꯅꯤ ꯗꯦꯕ ꯀꯔꯃ ꯏꯃꯥꯟꯅꯕꯒ ꯆꯥꯃꯤꯟꯅꯕ ꯂꯣꯏ ꯊꯦꯡꯅꯔꯛꯑꯅꯤꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯧꯗꯣꯔꯕꯅꯤꯅ ꯁꯤꯈꯩꯁꯤꯗ ꯑꯩ ꯃꯋꯥ ꯂꯧꯔꯛꯇ꯭ꯔꯦꯕ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯗꯥꯏꯇꯤꯡ ꯇꯧꯗꯣꯏꯅꯤꯅ ꯏꯃꯥꯟꯅꯕꯒ ꯉꯁꯤ ꯑꯩ ꯂꯥꯡꯊꯣꯛꯎꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯏꯃꯨꯡꯒꯤ ꯃꯤꯒ ꯆꯥꯃꯤꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯣꯛꯂꯛꯄꯗ ꯑꯩ ꯂꯥꯡꯊꯣꯛꯄ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯁꯨꯃꯥꯏꯅ ꯈꯜꯂꯛꯑꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯗꯥꯏꯇꯤꯡꯁꯨ ꯇꯧꯕ ꯑꯦꯖꯁꯁꯨ ꯑꯗꯨꯝ ꯇꯧꯔ ꯆꯠꯄ ꯁꯤꯅꯦ ꯋꯥꯔꯤꯕꯨ ꯑꯗꯨꯅ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯗꯀꯣ ꯔꯤꯖꯜ ꯈꯔ ꯎꯔꯒ ꯇꯣꯛꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩ ꯑꯗꯨꯒꯤꯗꯣ ꯇꯧꯕꯤꯒꯅꯨ ꯇꯣꯛꯊꯣꯛꯄꯁꯦ ꯅꯪꯒꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯌꯥꯔꯛꯇꯕ ꯇꯥꯏꯃꯤꯡꯗꯤ ꯌꯥꯎꯔꯛꯀꯅꯤ ꯑꯅꯥꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯍꯥꯏꯔꯁꯤꯅꯤꯅ ꯅꯣꯏ ꯏꯃꯨꯡꯗ ꯅꯣꯏ ꯏꯃꯥ ꯅꯥꯁꯜꯂꯛꯑꯦ ꯍꯥꯏꯔꯁꯤꯅꯤ ꯗꯥꯏꯇꯤꯡꯅ ꯂꯨꯔ ꯂꯩꯒꯗ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯑꯩ ꯗꯥꯏꯇꯤꯡ ꯇꯧꯗ ꯌꯥꯔꯣꯏꯅ ꯑꯗꯨ ꯌꯥꯒꯗ꯭ꯔꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯅ ꯅꯣꯔꯃꯦꯜꯅꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯇꯞꯊꯔꯛꯄ ꯃꯇꯝꯗ ꯑꯗꯨꯕꯨ ꯅꯪ ꯍꯦꯛ ꯌꯥꯔꯛꯄꯒꯗꯤꯅꯦ ꯇꯣꯛꯀꯅꯣꯕ ꯅꯪꯒꯤ ꯂꯝꯕꯤꯁꯦ ꯈꯪꯈ꯭ꯔꯒꯅꯦ ꯑꯩꯉꯣꯟꯗ ꯑꯩ ꯀ꯭ꯂꯥꯏꯟꯒꯩꯗ ꯊꯦꯡꯅꯕ ꯑꯃ ꯂꯩꯕ ꯃꯁꯥꯒꯤ ꯂꯝꯕꯤ ꯈꯪꯈ꯭ꯔꯒ ꯇꯧꯊꯣꯛꯄ ꯑꯩ ꯗꯥꯏꯇꯤꯡ ꯇꯧꯔ ꯂꯣꯏ ꯈꯪꯉꯕꯅꯤꯅ ꯕ꯭ꯔꯣ ꯈꯔ ꯂꯩꯔ ꯍꯧꯔꯒꯦꯗ ꯑꯩ ꯋꯦꯠꯁꯨ ꯇꯥꯔ ꯂꯩꯔꯁꯤꯕꯨ ꯑꯩ ꯏꯁꯥꯅ ꯂꯣꯏ ꯈꯪꯉꯦꯅ ꯑꯗꯨꯗꯣ ꯍꯣꯏ ꯊꯕꯛꯅ ꯌꯥꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯠꯇꯕꯤꯗ ꯑꯦꯛꯁꯀ꯭ꯌꯨꯁ ꯑꯃ ꯄꯤꯔꯒꯅꯦ ꯅꯪꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯒꯗꯤ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯉꯒ ꯗꯥꯏꯇꯤꯡꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯌꯣꯕꯀꯣ ꯅꯪ ꯀꯝꯄꯜꯁꯔꯤꯅꯦ ꯅꯪꯅ ꯄꯥꯝꯃꯤꯕ ꯔꯤꯖꯜꯇꯣ ꯎꯒꯅꯤ ꯅꯪꯒꯤ ꯕꯣꯗꯤꯗꯣ ꯄꯨꯔꯥ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯍꯦꯟꯅ ꯏꯝꯄ꯭ꯔꯨቭ ꯇꯧꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅꯦ ꯋꯥꯔꯤꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯗꯀꯣ
ꯑꯗꯨꯒꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯒꯤ 14 days challenge 14 days challenge ꯁꯤꯗꯅꯤꯀꯣ ꯃꯌꯥꯝꯅ ꯐꯖꯅ ꯔꯤꯖꯜ ꯎꯅꯈ꯭ꯔꯤꯕ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦꯅ ꯑꯩꯅ ꯐꯖꯅ ꯁꯔꯚꯤꯁꯇ ꯑꯩꯒꯤ ꯇꯣꯞꯇ ꯂꯩꯈꯤꯕ ꯚꯦꯂꯨ ꯄꯤꯕ ꯉꯝꯈꯤꯕꯁꯦ ꯍꯧꯖꯤꯛꯀꯤ 14 days challenge ꯁꯤꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦ 14 days challenge ꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯩꯅ ꯅꯪꯁꯦ ꯐꯖꯅ ꯒꯥꯏꯗ ꯇꯧꯔꯒ ꯅꯪꯒꯤ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯁꯦꯝꯃꯒ ꯅꯪꯁꯦ ꯔꯤꯖꯜ ꯎꯍꯟꯗꯣꯏꯅꯦꯕꯀꯣ ꯔꯤꯖꯜꯁꯦ 14 days ꯁꯤꯗ ꯐꯖꯅ ꯅꯪꯒꯤ ꯃꯈꯣꯡ ꯁꯣꯝꯕꯤꯔꯝꯗꯣꯏꯅꯦꯕꯀꯣ ꯁꯦ 14 days challenge ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯃꯈꯥꯗ ꯀꯃꯦꯟꯗꯅꯦ ꯄꯤꯟ ꯀꯃꯦꯟ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯗ ꯂꯤꯡ ꯑꯃ ꯂꯩꯔꯝꯒꯅꯦꯕꯀꯣ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯕ꯭ꯂꯨꯗꯨꯗ ꯇꯛ ꯂꯥꯎꯅ ꯅꯝꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯌꯨꯇ꯭ꯌꯨꯕꯇꯒ ꯑꯩꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅꯗꯤ ꯐꯪꯗ꯭ꯔꯤꯕ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯨꯗ 14 days challenge ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯑꯩꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯕꯅꯦ ꯋꯦꯠ ꯂꯣꯁꯀꯤ ꯃꯇꯥꯡꯗꯒ ꯍꯥꯏꯔꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯅꯁꯥꯒꯤ ꯁꯤꯠ ꯔꯦꯖꯤꯁꯇꯔ ꯇꯧꯁꯟꯕꯤꯔꯣ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯍꯧꯒꯥꯏꯔꯁꯤ ꯁꯤꯅꯤ ꯋꯥꯔꯤ ꯑꯕꯨ ꯕꯥꯏ ꯕꯥꯏ